signal phangbaga koi thank you yan hanmak tada media bu yang biri bunung sijari china simpurna mangam kili tan thagat chori haro phundok chori ngasi no milasida de kogi yamna lapna lei khraba maite kogi igi mari dai chuna oi khraba adugo jisu krista gi ida mukana punsin biraba bangladesh lamdam dagi bungoma ki opau tamin nagadori maramadu na yawi ribai koi mi khra da warabuso amutang video do loina hangtuk pina buning sing jari mayam video open to view kindly open your video ngakang minute amani dang koi kanbiduna video do open to bina mixing jari laina video open to bina mixing jari okay thank you ado mayam se akoi son mak thok bang amdraga so akoi ki clap se amtang bangladesh ki channel singbo isogi mingda taram opoi na akoi amtang clap to minasi mayam clap to minasi thank you very much show yam thagali ro phunuk chori ngasi nimna akoi irakta akoi oza Dilip live from Bangladesh tagi ibung maki opau ta ga duri nasi milatsida ekoi ibung maki opau ta na ba ekoi meyam ma ekoi YouTube ta amade meyam puna mangai du lai habe koi khangjai aduga koi zoom da so koi meyam ngai lai biri maramadu ranga sigi milatsida ibung maki opau sanduk pi ga da ba ikai kumna bada matik charaba nasi gi ekoi gi ibung maki opau sanduk loi ekoi gi kanosida nuksi jaraba oza Dilip ta ngasi matam masi ay sinajage oda Dilip matam lobi se okay oda matam lobi se Ahamba makada kai bu sembi ba semba mapu ipa ishor mahakpo yam thagatche aduga mathang oina aikoigi program asibu sinbiriba oza Reverend Dr. Nobo Kumar mahakpusu ai thamoidagi yamna harauba nungsiba amasung yamna nungaiba du phungsi maramdi ishorna asumna sembibagi aikoigu mafam kyadagi khangat pire hairaga asumna ichinaw ama pun duna aikoi amuka anagi likla leram lapna na leirasu adubu amatani haibagi maramda chingselduraga aikoi sumna media sigi maigei degi aikoi punminaba umminaba adu ishor thagat ningo pangase adu matik thagate thank you oza adugo ozana ngasi aikoi Bangladesh ta laiba aikoi Christian gitamaktasu wajana khoina prathana tabiba ningbiba asigi tamakta thagache koi busu asumna asigi platform da laaga Bangladesh tasu isilang sing laiba singi khudong cha adum continue tawse ozagi se khra net khra ngai ta oda net chikara chapra aigi se oda net chikara chapra aigi se oh net khra chape oza net tang chape okay akta ay amtang minute amatang okay keno amatang sinle yabre yange okay tawbio matang dage mayamda dum ekoi request tawjage lablaba Bangladesh tagi chino makha ekoi bungo market thogoloi makha pop no pigi live yeng beri ba zoom de yeng bi nusi jara bi chino simpuna mak request tawjage oza haidi lapani na ekoi net ki problem madum laigani lairiba problem sing hakta ekoi mayamdagi ya bolawjage adu golona na mangan media na ekoi sinjari ba thumba thoromasi yang biru puno pusu kai kumna butchori amadi harawa punuk chori adu ngasi nimis dai koi kai kumatik chara ba za Dilip Laishram mahak sing haktang koi
magi net si he yarak pagai koi mayam da mu zagi opau tamina se to waza surji naure ma to ga ngasin mitadi abung ko ai suna bangladesh tagi musu yobi rei waza Dilip ki si sangchi le aduna magi si koi yarabra haina mu gi minaraga mayam ngasi lap lu su lap na haitare to war bu su wana mayam ngasi gi opau sing ngasi koi tamina si waza Dilip matam lobi si Oi. Ya bro za. oi net ya ne zam am ying si waza ying si waza gi sound do Okay. Aigi yare za yare to biro oi mathang oina chathajage asumna ozana ikoi oza mayamgi fazaraba amasung ishorda yam thaganingai oiba message sing ikoi taaduna lakre maru oina naharon gi Wapaogos Nahasinggi Aphaba Wapaogi Khonjel naharonda chatkadaba message ado oza sing isu ikoi taaduna lakre Jesuna Lakpa lakani haiba phungdokpiba mamangi episode tasu hojik aikoi ngasigi topic oina yengminasi Prabhu Jesuna lakpase matam chana lakpani haiba do adugi matangda oi engonda piba topic ki matungina aikoina passage asidi aikoi Galatians chapter 4 verse 4 adu Ephesians chapter 1 verse 10 when aikoi fangi aduga aikoina amuktang yengminasi Galatians chapter 4 verse 4 da sumna hai adubu matam adu umsu surabada ishorna nupina pokpa wayal yathangi makhaponna pokpa machani pabu thabirakle pai aikoi amukum Ephesians ta yengba tarabada pai Ephesians ta aikoi maru na maite ron ingonda lairo Bible sitti am clear oide adu boina en English version dagi yengba matamda verse mapandagi hauna chatharaga khajikeng aikoida maru oina sengna haibadi maki bahautok phangbanami making known to us the mystery of his will according to his purpose which he set forth in Christ a plan for the fullness of time to unite all things in him things in heaven and on earth by Prabhu Ishorgi thuplaba wahai amasung mak aningba amasung according to his purpose mak aningba gi matung inna Prabhu Jisu Christa da lay riba plan pumna da Prabhu Jisu Christa fullness of mak achaba matam da ekoi asumna phongbire haiduna taibang amasung sargaga taisan bigatamakta matam achaba matam aduda ishor ga achaba matam aduda phongbire haina asumna ngasi shastrana ikida takpi aikoina amuktang yengminasi mioiba aikoida maru oiba aikoina ngasi thengari base timing haibdi matam masigi matam haibase aduk matiki important oi matam haibase aikoina yengba matamda human God's time amasung human time ay hiram anida aikoi yengmina ningi amana God's time haire aduga amana aikoi gi human's time haiba aduga aikoi ngasigi keno asigi matungin ishwargi matam amasung mioiba aikoi gi matam anisigi khenaba lei adubu ishwarna Prabhu Jisu Kristana lakpasidi maki in his full time maki tap charaba umsu suraba matam aduda lae haina asumna Bible na ikoida takpi Ecclesiastes haibasida yengma tamda asumna hai chapter 3 verse 2 the time to be born there is time to be die haina aikoi gi kokpagi matam atra amukasu aikoi sibagi matam haibase lei haina khuding maki matam ase aikoida ishwar mahakna aikoida pibi rakhre then God's time haiba tare aikoina matam ase yelangoi yengba matamda sembiba le semba mapuna semba matamda aikoi mioibase numit tarukni da semba perfect haina sembire hai so perfect haibasida matam masisu mafam on khatta nattana
matam masisu perfect haibasida changi aduna perfect haibasida aikoigi matam ase masisu yaukrabani aduna miyoiba aikoise aikoina khanba matamda aikoise matam chaba ise aikoigi mentality aikoi koktasu aikoi keno dasu lei maram aduna ngasi घड़ी नत्रगा अलार्म मियोइबा इखोइना सिल्लगा मियोइबा इखोइना सेमदुना सादुना इखोइ मतम सानानबा हाइना इखोइ थौरांग तौजेन दुना लei मरमदि ईश्वर की सायोल खरबा इखोइ असिदा ईश्वरना मतम चाबा परफेक्ट ओइबगुमना इखोइदसु परफेक्ट ओइनिंगबा मतम चानिंगबा हाबसे इखोइ मियोइबा इखोइदसु लei दुबु अगी नेट से को ओके ईश्वरना अखोइदा पीबा मतम अमसुंग ईश्वर की माकी अनिंगबा मतम असी अदुक मतिगी खनै मरम दि ईश्वरना अब्राहमबु माकी धारा पीबा मतमदा चही चाम अब्राहम की चही चाम ओय मियोइबा अखोइना हलबा मतमदा अखोइना अदु अमुक स्टडी तबा मतमदा माकी चही दुगा अखोइसे यामना लाभ प्रमारे याम थेंगथबा हाइबसे अखोइना खल्ली मरमदी चही चाम फारा कांदा सरागी सुमाकी निपीगी सु माकी लोइनबीगी सु चही चामदे ताबा अदुगुम योरको मतमददी करी ओइना हाय मियोइबगी मतमसे लानखरे हाइना मसिगी ताइबंग येंगम मतमदा अखोइ चही 90 निफु होय असिगी मनुंगदा अखोइदा चारोन सुरोन लेतबा तारकरी याम थेंगना अखोइ याम लापना मतमसे थेंगबा खल्ली अदुबु अब्राहम की पुंसी येंगबा मतमदा अब्राहम चही चाम फारबा मतमदा मियोइबगी ह्यूमन टाइम दा लापथन उई अदुबु ईश्वर की मतुंगिना ईश्वर की ता चप चाबा मतमदु ओय अदुना अब्राहम बु चही चाम सुरबा तारबसु ईश्वरना मंगोंदा आगे धारा संदोकनबगी लंबी पीबीखी अखोइना अखोइगी केनो लाख इशु बाइबल लगी येंगबा मतमदा अखोइ मियोइबगी एंगल दगी हाइबदि मियोइबगी व्यू दगी येंगबा तारदि मयाम खेनबा लई इवन अखोइना यामना चावना अंगक थोकपा थौदोक अमा अखोइ बाइबल लई अमुतंग येंगमिनसि करमबनो हायरगा होय मतमगी चिनबना आई लोइना पाथोक चरोगे वारी ओइना सरुक याके जॉन चैप्टर 11 दा अखोइ लजरस हाइबा प्रभु जीशुगी यामना तिनरंबा हाइबा तारे मरुप अमा मांग असे लेखि दे अदुबु बेथेनी दा असुमना मांगना लेखितबगी पाव ताबा मतमदा प्रभु जीशुना माकु येंगबा लामी लाब कांदा माकी मचे सिंग मेरी अमसु माराथाना प्रभु जीशु बु तरामना ओक्सलगा मकोइना तेंथाना ओइना प्रभुदा हाइरमसे प्रभु नहाकना लैरमदी मखोइगी मनाउ नुपा असे सुमना तौरमोय हाइबदी शिरमोय हाइबसे कोइना फुंगोई हाइबदी पेसेस अदुदा अखो उबा फंगी नुमित मरीनी मखादा प्रभु जीशु मफम अदुदा थुंगनी हाइदना अदुबु मियोइबा अखोइगी कांसेप्ट मेरी अमसुंग माराथागी कांसेप्ट दसु प्रभु जीशु थेंगथाना लाए हाइबगी मफम उबा फंगी अदुबु प्रभुगी माइगेदगी येंगबा मतमददी मा मतम चाना लाकपनी मरीनी अखोइदा चोंथबनी अदुबु प्रभुगी तमक्तदी चप चाना लाकपनी मरमदी माकना लाकपसे होय अदुगी मेसेज अदु अतै केनोदनी अदुबु मरुएने पॉइंट अमा खक्तंग लोखचनिंग बिदी नुमित मरीनी चोंथना ला आगसु प्रभु जीशुना लजरस को माकी मोंफुमदगी हुगतलले माकु हिंगतलले अदु हिंगतना थोले ईश्वरी मतिक मंगालसु ओइरे अदुबु माक ईश्वर की प्रभु जीशु की तमक्तदी अदुना माक मतलब चाबा माके इन हिज फुल टाइम हाइबा माके चप चाबा मतम अदुनी एकोइ मियोइबना मतम चादे मेरीना माराथाना मतम चादे हाइना फावबगुमना एकोइसु फावी अदुबु ईश्वर की टाइम गोस टाइम हाइबदो माकी तमक्तदी अदो चप चाबनी एकोइना एक्सेप्ट तौगेरा तौरोइगेरा एकोइगिनी अदुबु ईश्वरदा थाजखरबा प्रभु जीशु थाजखरबा खुदिंग एकोइदी एकोइगी टाइम ननते अदुबु ईश्वर की टाइम दा एकोइ थाजबगी एकोइना एकोइगी थाजब इसिनाउ सिंगी एकोइगी कांसेप्ट एकोइगी थाजबसिसु अदुगुम्बनी अइगी अनिंगबदा तबा अदुबु प्रभु की अनिंगबदा ओहेन भाइबसे एकोइसु एकोइना प्रार्थना सिंगदा एकोइगी
thamba se ekoi pandam achoba pandam ni ekoi gi habit ni ekoi thajabani adubu hojik ekoi achoba question oina hojik ta thengnari base karino hairagadi ekoina Prabhu Jesuna lakliba ngasi degidi chahi listing ani gi mangda oiraba adubu ma lakani haina phongdok piba sahi listing mamangda haiba tare oiba sing thodok sing the fulfillment oibada matam thengli basi karigino Prabhu gi dadi ishor dadi ma ki matam se sabsai haire bible adubu ekoi mioi bagi conscience ta ekoina reasoning tawbada thengiba aide the ekoi New Testament and Old Testament ta ibagi gate ta tasu ekoi chahi chamri rom khenai haibagi ekoi uba phangi aduga asu thengkhana lakpa se ekoi mioi bana hangningai oiba ohang oi haibde ekoi gi wahang di why is so late makari gino thengba se haibse ekoina hojik yengbagi ni matam adu dasu misingna soidana chahi chamri ga se janar yam grama matam khallam gadra haibana khalli maichausinga lakani haina phongdokpa Genesis chapter 3 verse 15 adum dage yengakpa taragadi yam sangre matam ase the mioi be khoidadi adu lapna lakadra la oidra hai bhaguna karigumma matam maichausinga hauna haurakpa leiram gadra haiba khalli hojiksu ekhoina whole full history amasung natraga story haiga history jing yengma matamda ekoi achouba gap se ekoi uba phangi ekoina thajabana asum ekoi ishor gi timing ni hairaga hai na ekoi haja sira adubu human logic tasu ekoina kaitang yengba yaba ma maki full time haibase soidena ishor gi aningba khakta natana karigina oiba yaba haiba sigi ekoi hiram kharasu ai human thought tagi saruk yajage chahi chamri sugiba taraga su Prabhu Jisu Krishna na matam maduga Roman Empire na paliba matam maduda lakpase ishor mahakidi chap charaba matam ni aikoi is human side is human angle is aina point khara puthok chaningi point asina aina takjaningba haibadi aikoina saruk janinga sidi asi kakna main haibadi asi gi damakta aikoi se full haibadi maki full time haibadu lakpa ni haina base tawraga tawjabnate mainly ishorgi aningba ishorgi timing duda ati chap chabani haibaduni adu oiragasu asiki timing sita kai chamri late oiragasu ekoidasu human dasu makna lakpase timing se chap chaba matam amani haibagi human thought amazing scholar singi taki aina saruk khara yajage matam aduda thokliba masaya lakani haibagi jiu sing yamna khorang ngai helami haibadi khorang ngai changse within 400 years marak sida gi henba asigi Prabhu Jisugin lakpai matam swai era sida matam asidana migi ikhose yamna helami haye aduna Romna maruina Romna Israel gi mathakta panbana makhoise khorang ngai badu hele haba Israel ji masana itom nei ningba oiba jati aduda Rom na palakpa matam sida makhoi gi panba gi ningthodo la anningba gi khorang base makhoi de hele haye khorang bai henbagi chang ama leire hiram ama adusu haibadi adugi matam aduda lakpa se Prabhu Jisu gi matam maki lakpagi matam se saraba matam ni haibadugi phongdok ningai ama hiram ani shubada matam aduda Rom gi province singda sir haigadra maitei lona aise exact haiban namtre province singda mafam khunda hoi khudingda yana makhoi amaga yana bagi makha pona yam inthana leirami makhoi masense ingthana leirami aduna ama mafam amaga langphei chatpagi ayaba se leirami langphei chatpagi ayaba sidasu koi maruena matam aduna ahan Christian singsu Aphaba Wapaogi singse lamdam haidi koi langphei chatpa habadi chatpagi maramna Aphaba Wapaogi se mafam amadagi amada sanba yabagi kudong chabase matam adumaktata thoki leirami ahum subada Greek loan na common language oirami even makhoi trade language matam madugi hoi business ki oina mafam amadagi lakpa country amadagi lakpa province la chatok chasin gi lambi oirambaga loinana makhoi gi language se Greek oirambana yam common language oirambana makhoi gi ishori pau lakpa se Greek atai id
Atay people groups atay jati ama nasu lakpa matamda makoi trade ki maram oin lakma Prabhu Jisu ki pau si taraga chappa yabai kutong saba makoi loan do common language oirabani na mapan lam dasu asi chatkiba yabagi kutong saba do matam basida fazana sang do yamna helami hai aduga Rome gi landa ba kya dasu lan matam dasu makoi di Rome gi lai muti hairi mi matam amagi lai muti sing se makoi matam aduda ajiksu Rome gi lai muti sing di prithvi gi yamna far ba kuyek ki marukta makoi gi Rome gi lai muti sing na maming chalaba far amani maming chalaba amani makoi na lai muti sing du ga matam aduda lai muti sing du na haja du na makoi gi landa ba kuning se mai pak pagi chang se walak pak kya su yauba matam adu oikiba aduna haddi lai muti ka ta makoi gi faith haja badu su nemtharakpa aiba tare aduga maram oina matam aduga gi hoi atheism gi su akoi sum historical khara background pangi aibadi lai se chingdre haibagi ishor sigi thajaningai leitre haibagi su ami kya akan amada thoki haibagi koi wari su sum uba phangi andugumba hiram singduna asai Prabhu Jisu lakpai matam ase ekoina chai bagi keno ase aina uhanjabani manga subada thainagi oiba lining lachan matam aduda yamna emphasize oina makoi yamna hakjanna makoina tawrami karamba adugi mananga tawramba se e katpagi chatpase makoi lining gi actually marak aduda chatna bigi matungina akoigi e katpase yam phajana makoi chatharami hai e katpagi changje yamna helamba maram aduna e katpagi sang helak asina matam asida Prabhu Jisu Krishna laaga once for all sacrifice tawbase nina thajaningai oiba amasung min lawsaningai oiba yamna incident haigadra hiram ado yam matam chaba oi haiduna asumna su scholar sing kya sing su phongdokki aduga hiram amana Rome gi lanmi lawba matamda haibadi Rome gi lanmi khanba matamda makoi gi culture makoi gi inan even lining like sondo makoi gi Rome gi matam aduda makoi se introduce tawi makoi da makoi gi soldier sing da lanmi sing da adu gi khudong saba se matam adu gai tei thoki adu thokpa gi maram na su shori wapao se hena sanba yabagi khudong saba matam aduda Rome empire na pali matam aduda lei bagi maram na Britain da gospel sangi bagi history yengba matam da Christian soldiers sing gi achouba kutheng ama oi lei haiduna asumna hai maram aduna Christian soldiers sing Christian lanmi sing na asumna shori wapao kubagi khudong saba oikibasisu Rome gi asmaina makoina lining license makoina moigi lanmi sing da makoi introduce tawbatugi maram aduna asumba khudong sabasi khangbugi maram aduna ishori wapao ase lakpa se yam matam chaba Prabhu Jisu na lakpa se yamna matam chaba ama oi haiduna aina puning thoga chaningi hiram amana accurate calculation natrabasu asina yam doctrinical natraga calculation gi oiba Daniel gi da yengba matamda Daniel gi da asumna phongdokpi bagi matungina ma 70 weeks ki Daniel chapter 9 da sumna ikoi phongdok khiba lei Prabhu Jisu lakpa gi matang da maru oina asigi lakpa asigi matang asida 70 weeks se aikoina khangba gi matungina context gi matungina weeks haibasu maicheu singa da haji scholar singa Bible theologian singa haji weeks nate adubu asiga wai numit tare ni nate chahi tare ni gi makoida calculation ama tawraga chawrakpa ma ayambi scholar singa maki hangbada panajari adugi matungina su chawrak chana jaba chahi khara lei weeks tare aduga 69 weeks se already fulfill oikhare adu fulfill oiga 7 weeks ama leiri adubu aikoi adu topic amana chatkani the tribulation tungda lakada bagi hojik su leiri adu 69 complete oiba matam asida within asigi keno ase karamaina aina point ama kaktang sige lawjaningi itihas matung 69 weeks se loikre adubu asigi weeks se
Karamaina cannot already countdown. I would the Thirakpa Horokomatamase 44 BC da Arthadax Longimanus na Jerusalem bu restore to Wagi command Amapiki Jeremiah Nehemiah chapter 2 verse 5 da Asigi Matang 445 BC da Magna Sumba Yathang Amapiki Adudagi Aikogi Daniel gi 70 weeks countdown Lore Haina Hawi Haina Suna Pani Pai Maki machine se Pai the coming prince Haiba like Adugi Aduda Sir Robert Anderson Iba like Matungina Adugi Aduda Hauraga Adugagi Maki countdown se Hauduna Laaga Ekoi Prabhu Jishuna Aroi base Oigadabasina Prabhu Jishuna Jerusalem da Changba Numit Mahaki Sibagi have the cross pang Pingwin Numit Mangani Manga Loikre and Adubo the calculation Tauraga around Maki Haibu Pungo Iba 79 weeks Asi Masing Oeraga Sigeshida Loire Haina Makoin Maki Chaurak Poma history Magna Pungui Adubu Aina the Maru Oina important Oina Burak Nimba 20 Mahakna theologians in a hyper Aduga Mioiba scholar Mioiba and equity logic the Pangba Matamadugi Chetnabi Matamadugi cannot Shorgi Wapao Chetliba Shaliba Haudo Tuna based Tauraga Adu Tana based Tauraga Maki Matamze human right Chare Haibadu Nate Adubu Ishorna Lak Prabhu Jishuna Lakpa Equinakari Maki Matam Dugi Matum in the D Chap Chaba Matamda Equita Lakpani Haibasigi based Tuni Prabhu Jishuna Ishorgi migrated Ishorgi Meeting the D anytime Mark Equina whatever Matam Hana Kalabasu Maki Matam the Asaba Matam do Maki Matamni Aduna Markna Lako Matam se Equina Chap Chana Marin Bible na Haibagi Matungina by choosing Haibagi Matungina putting in for 44 prophecies fulfillment already Magna Lakamatam Aduna Bible prophecies sing Loina for 44 Nifuga Marie as a fulfillment Oiriba Matam Asida Oiribase Maki Matam Ado Chap Chabani Aina Haijaningi Prabhu Jishuna Equita Lakpase Chap Chaba Matamni even Matamadugi Jerusalem da the Matamaduda Tokiba Ajuga Makogi biblical history Koina biblical Thorakamata Rome na Panba Tolakagi Matam Duka Matam Chabanate Aina Adudi Matam Chari Adubu Equigi Matam Asidasu Azik Laiba Matam se Ishona Chap Chaba Matam Yamuk Mana Todo Kudim se Matam Chana to be habits Nasigi generation Sida Equi Matam Chana Ishona Equida Masi assume the Piram Baki Equi Masi Manipur Bangladesh Matamama Yamwana Toy Sumaina Pamna Sumaya Kanana Ishori Wai Taminani have said out of Majini Aduna out of thought Natani Adu Ishona Maki Matamadu Sabanina Matamadu the Equinasi Matam Kudong Chaba Kuktan they say network problems say mobile facilities say whole Kenosing Nasidagi Chehi Nipu Chama among the Siktung Sabalayam de Prabhu Jishimatam the Equi Ukalbo Kanbaya Adu Maki Matamdugi Matungina Mark I say human technology stove Prabhugi Matam Chavana Equus Mana Unmina Putin Forgot Shorgi Matik Mangaze Wapana Sandopagi Kudong Saba Prithibi Mapam Kuding Salakani Hive Shiki Isu Equida Tap Chana Matamam Tungani Hive Matam Asi Equina Matam Dukang Dragasu Tap Chava Tungani Hive Ziki Equina consensus the Equina Ugogi Matamado Yamna Laida Kre Aina Uning Togo Cheningi Aduna Prabuna Tauriba Lakpada Matam Sa Tapsana Lakpagumna Taibangasi Tauriba Kuding Ase Iram Kuding Equida Kukleva Kuding Ase Ishorgi Yang the Equida Chap Chaba Matam Duni Aina Kuning Togo Cheningi I example Machama I can see you about Yaraga Aina Nasi message as a listen again Equina Nasi Matam Chaba Hibase Equina Matam Chade Haina I give Marup Sing Mayama Yumpan, the Makogi Matama Susi Yamna Chowre, Nipi Masawi, Basing de Savi,
punga phara ke tawrakre maram aduna ai khoina hoi aina ishor da lakoi maram oiduna aina aigi punsigi aina aigi marriage life haigadra late haigadra aigi na khanjaba ni haste nioi banasu sum khalle adu oi adubu ishor ki keno dadi mioi bagi concept yengma matamda late se oiba male haina hekta hai mine su sum late oire hai bagi wahang se pakhum keno sing se la esum adubu aina ishor ki yengma matamda ti ngasai gi aina late oire haina khallaga su ishor ki tadi ase chap chaba matamda ko oibani hai base asiga aina penthokpa amasung aina thajaba leiba na ingonda nungai jaba ingonda mine karemna hairakpa matamda su ingonda aduki nungai taba fawado ingonda leiti maramdi ishorna sinbiriba aikoi punchida thokliba tawriba khuding se matam chap chai aduga romance chapter 8:28 na haibunum thokliba khuding se aphaba pandam ama oina na begini haina aphaba pandam amagi oibagi tamaktadi aphaba haibese perfect aphabani aduna matam haibese siga zu pain tawi haina ai puning thawa chaningi ar khuding mathakta ishorna namkeli taba bor to pibo ishana amen yam thagatri oza sudi yamna telaba matam sida ozana isurgi yamna maru oiba wapao isurgi calculation God's calculation and human calculation gi matangda yam telapna tel matamda thambi base tasena mak mangan media gi langaida ibungo maki langaida ozagi khonjel ama ozagi shaktam mamagalona na haptun jaba phangjaba sigidama mangan media na ozabu ngomkhai litna thagatri haro phunukchari lablo manipur landam sidagi bangladesh ki chinau singi marakta oza dilip to isobu adana thagul tawbigidama ozabu yam thagatri haro phunukchari oza adogolona na ngasigi ni milasida ozana handokro pawduda yamna puning chingchan ninga chingchan naningba wafam amadi karino haibabu oza dilip ki opawdu yamna phajaba loiselakpagi opaw sini khoi khudimagna miyoibana khanbana miyoibana hotpa madugi lakadabagi matamdi yamna thengba oinena khalamba yai adu isorgi oinade matam chap sana pirakhrabani aduna miyoibagi wakhalga isorgi wakhalga yamna khetnai haibase ozana marik chumba ibungo maki wahidagi kot tawidna lazars ki matang daga loinana sandok piramba thagatchuri harau phunukchari loina mangan media na sandok chaba thoramasda yengbiri bichinau sing mayam am yengbiri mayamgi mingloina ai panmang amjararoi yawi punama pung khalitna thagatchabaga loina YouTube ki thoramasi madi matang asida live ki thoramasi yengbiri punamakti kainana ba mayamgi yaba lawjage punamak mapui bungo ya